ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯊꯧꯗꯣꯛꯁꯤꯡꯃꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣ ꯄꯨꯟꯅ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯃꯐꯝꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯥꯡ 22ꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯨꯏꯉꯥꯡꯂꯦꯡ ꯃꯨꯏꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯦꯅꯥꯄꯇꯤꯗ ꯊꯥ ꯑꯁꯤꯒꯤ 18ꯗ ꯊꯨꯡꯒꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯑꯣꯛꯃꯤꯟꯅꯅꯕ UNCꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 22ꯗ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯝꯗꯥꯜꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯥꯡ 18ꯁꯤꯗ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯑꯣꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯂꯥꯛꯅꯕ ꯇꯧꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯏꯪꯅ ꯆꯪꯅ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯀꯥꯟꯗ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯌꯥꯎꯈꯤꯕ ꯃꯃꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄꯁꯤꯒ ꯀꯗꯥꯏ ꯐꯥꯎꯕ ꯃꯔꯤ ꯂꯩ ꯍꯥꯏꯕ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯀꯣ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯃꯌꯣꯟ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯕ ꯀꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ NHNIMꯒꯤ ꯂꯨꯆꯤꯡꯕ ꯀꯣ ꯇꯦꯁ ꯃꯨꯏꯕ ꯀꯣ ꯇꯨꯔꯤꯁ ꯃꯨꯏꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯎꯈ꯭ꯔꯨꯜ ꯁꯣꯝꯗꯥꯟꯗ ꯂꯥꯛꯈꯤꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯋꯥꯔꯝꯂꯤ ꯋꯦꯜꯀꯝ ꯇꯧꯏ ꯀꯣ ꯋꯥꯔꯝꯂꯤ ꯋꯦꯜꯀꯝ ꯇꯧꯈꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯔꯛꯄꯅꯤ ꯃꯌꯨꯝꯗ ꯍꯟꯖꯔꯛꯄ ꯍꯥꯏꯕꯁꯤ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯑꯊꯤꯡꯕ ꯐꯅ ꯂꯩꯔꯒꯁꯨ ꯃꯤ ꯑꯃꯅ ꯀꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯀꯔꯤ ꯂꯩꯔꯤꯒꯦꯅ ꯀꯨꯞꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯐꯅ ꯃꯔꯥꯟ ꯂꯩꯔꯕ ꯃꯤ ꯐꯥꯎꯕꯗ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯌꯥꯔꯤꯡ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯄꯤꯔꯕ ꯐꯥꯎꯕꯗ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯑꯄꯥꯝꯕ ꯉꯁꯥꯏꯒꯤ ꯐꯣꯡꯗꯣꯛꯆꯅꯕ ꯆꯥꯟꯁ ꯑꯃ ꯄꯤꯔꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯑꯩꯈꯣꯏꯒꯤ NHNIMꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ NHNIMꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯈꯨꯔꯥ ꯑꯃꯈꯛꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯁꯣꯝꯗꯥꯟꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯆꯍꯤ 61 years back ꯍꯥꯏꯇꯥꯔꯦ ꯆꯍꯤ 64 ꯃꯇꯨꯡꯗ ꯂꯥꯛꯄꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯀꯣꯠꯇꯣꯛ ꯐꯣꯡꯅꯩ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯆꯍꯤ 80 ꯃꯇꯨꯡꯗ ꯂꯥꯛꯄꯅꯤ ꯈꯣꯡꯅꯔꯤꯀꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯌꯧꯖꯕ ꯉꯝꯕ ꯃꯥꯒꯤ ꯃꯌꯨꯝ ꯉꯁꯥꯏꯒꯤ ꯅꯥꯎꯔꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯍꯦꯛ ꯄꯣꯛꯆꯈꯤꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯃꯛ ꯌꯧꯕ ꯉꯝꯖꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏ ꯋꯥꯔꯝꯂꯤ ꯋꯦꯜꯀꯝ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯁꯤꯅꯁꯨ ꯑꯗꯨꯝ ꯁꯥꯈꯤꯅꯤꯀꯣ ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯏꯁꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯏꯟꯇꯔꯅꯦꯠ ꯄꯣꯂꯤꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯨꯡꯗ ꯀꯔꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕ ꯆꯪꯉꯤ ꯀꯣ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕ ꯆꯪꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯠ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯪꯀꯜ ꯏꯈꯨꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ NHNIMꯒꯤ ꯂꯨꯆꯤꯡꯕ TH ꯃꯨꯏꯕꯥꯗ ꯑꯩꯈꯣꯏꯅ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯤ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅꯀꯣ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯀꯣ ꯌꯥꯝꯅ ꯈꯪꯉꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤ ꯃꯅꯤꯄꯨꯔꯁꯤ ꯀꯅꯥꯅꯣ ꯀꯔꯝꯕ ꯂꯩꯕꯥꯛꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕ ꯄꯣꯠꯅꯣ ꯃꯅꯤꯄꯨꯔꯁꯤ ꯃꯥꯒꯤ ꯉꯁꯥꯏ ꯀꯝꯄꯦꯛ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯆꯍꯤ 1000 ꯀꯌꯥꯗ ꯂꯥꯛꯄ ꯋꯥꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯨꯟꯅ ꯗꯥꯏꯖꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯉꯣꯟꯗ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯉꯁꯥꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯁꯤ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ 34 ꯀꯝꯃꯨꯅꯤꯇꯤꯁꯅ ꯑꯩꯈꯣꯏ ꯈꯨꯟꯗꯥꯔꯒ ꯂꯩꯌꯦꯅ ꯉꯁꯤ ꯀꯣꯔꯇꯔ ꯐꯣꯡꯉꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯔꯦꯀꯣꯅꯥꯏꯖ ꯇꯧꯔ ꯌꯥꯔꯒ ꯂꯩꯕ 34 ꯀꯝꯃꯨꯅꯤꯇꯤꯅ ꯈꯨꯟꯗꯥꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯐꯣꯡꯉ ꯂꯩꯔꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯃꯅꯨꯡꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯋꯦꯜꯂꯤ ꯗꯥꯏꯖꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯃꯅꯤꯀꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯃꯅꯤꯄꯨꯔꯁꯤ ꯆꯍꯤ 1000 ꯀꯌꯥꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯁꯧꯅꯔ ꯂꯥꯛꯄ ꯃꯅꯤꯄꯨꯔ ꯑꯃ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯦ ꯑꯁꯤ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ NHNIMꯒꯤ ꯂꯨꯆꯤꯡꯕ TH ꯃꯨꯏꯕꯥꯅ ꯑꯪꯀꯜ ꯃꯨꯏꯕꯥꯅ ꯌꯥꯝꯅ ꯈꯪꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃꯁꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄꯣꯛꯆꯕ ꯃꯅꯤꯄꯨꯔꯗ ꯆꯥꯎꯖꯕ ꯃꯅꯤꯄꯨꯔꯒꯤ ꯀꯣ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯧꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯣꯟꯅꯔ ꯂꯥꯛꯈꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯌꯥꯝꯅ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯑꯍꯟ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ TH ꯃꯨꯏꯕꯥ NHNIMꯒꯤ ꯑꯩꯈꯣꯏ ꯑꯪꯀꯜ ꯏꯕꯨꯡꯉꯣ TH ꯃꯨꯏꯕꯥꯅ ꯇꯁꯦꯡꯅ ꯌꯥꯝ ꯃꯨꯟꯅ ꯗꯥꯏꯖꯦꯁ ꯇꯧꯕꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤ ꯀꯥꯏꯗꯅꯕꯒꯤꯗꯃꯛ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯕꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯃꯁꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯈꯔ ꯂꯧꯍꯟꯖꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯖ ꯍꯣꯜ NHNIMꯒꯤ ꯑꯣꯏꯅ ꯌꯦꯡꯉꯨꯔꯒꯗꯤ NHNIM ꯍꯥꯏꯅ ꯑꯣꯏꯅ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ
तसेंगना इनेशियन आईएम ना ngasi पामिबा दुगुम्बा ngसागी वखलोन इनेशियन आईएम ना ngasi थमिबा वखलोन सिदिदा तसेंगना कदाई भागो मनपुर सोपो याबो यादा भाई सिमदि खोई याम कोपना यम चंगे को जमांग चको नगांग नहान लाखोदा माना जुदम हाइरिसी नगागी ओइबा ngसागी खोई निंखा तंबा को नगागी ओइबा पामबदा खोई नो कंप्रोमाइज मा हाइरी अदगी खोगी से ममांग दा 2000 केनो दा तोकिबा खोगी ngसागी कोई फ्रेमवर्क एग्रीमेंट को फ्रेमवर्क एग्रीमेंट दे कोई तंगाई फदन कोई अदुदा तुम स्टिक तौर कोई चटकनी गाय नजमा जो थम्मी को आई तरगदी मागी फ्रेमवर्क एग्रीमेंट दा स्टिक तौर लैबा अदुगा नागा सिंग की ओइबा तंगाई फदन बा सागी मागी मनिम खतम बन तरगदा मागी तोंगान बा सागी सेपरेट कॉन्स्टिट्यूशन अदु सेपरेट फ्लैग का तालिब डिमांड्स दे कंप्रोमाइज तौर न माना हाइबसिन नंबर मोर कांदा कोइना हाइजनिंग इन सा एरिया सिदा अदागी एरिया दो यौ तरगदी मणिपुर की लेडी सक्तम से कायदना होनब मतमदा अखोई अंकल अखोई रेस्पेक्टेड मेंबर है तारे को अखोई नेशन आईएम की दुंबा टीएस मुइबाना अखोई यामुन यंबिगदोन है तारे प्रमाणिको कछु कायदे अदो माना मागी ओइबा ngसागी नगागी ओइबा इंटरेस्ट थमक तो मतमदा मणिपुर सोप याबा मणिपुर कायबा याबा थमक तो तविरदबनेबको सिना अखोइना अखोइ हाइजबदुनी अदुना ngसाई खोइ साइ एरिया सिदा मणिपुर की कंपैक्ट हिस्ट्री ब सकना होना मतमदा मणिपुर की होगी हिस्ट्री मा अखोइना ऑनर तोन होना मतमदा मणिपुर हिस्ट्री म खोइना ngan होना मतमदा मणिपुर से करम लेबाक नो करम इमा लेबाक नो करम जाति सिन खुंदाई करम करम फुरुफ सिन खुंदाई मिनर लेबना हाबसि मसु लेबिरि बखोइ एनेशन आइम अंकल मुइबासिना याम खंबिरा कांदा ngसाई यान रिप्रेजेंट तो जैनी को अन मणिपुर सोइदना मौंदा थौक तौबिग दौनेबको अदुना मणिपुर पोकपा इमा लेबाक मणिपुर पोकपा मणिपुर की ई ओइबा मियो एमा खकना मणिपुर कायना होना भाइबसि मसु खोइ खोइ थमोदि पामजदेबको अदुना खोइ हाइजनिंगि लाकपीरिबा अंकल मुइबाना सांग्रब मतमदा अखोई इमा लेबाक मणिपुर पोकपा इमा लेबाक मणिपुर चाउजखिबा को अदुगुम इमा लेबाक मणिपुर की ई मरी अदुगुम पिबानी अदुगुम निपा ई मरी की मियो एमन है मतमदा चौथोक्सना ओइजाबा अखोइना जुंगसि कदौरे मणिपुर इमा लेबाक से कायदनबा मणिपुर इमा लेबाक से कनन होना मतमदा अंकल मुइबागी सु तंगाइ फले याम चाउरबा रोल अम लैबको दुना अइना हाइजनिंगबसि तसेंगना इन द इंटरेस्ट ऑफ मागी कम्युनिटी की ओइना थबक तौबिबा कछु कायदे को मदुना मागी पार्टनी अदुगा इन इंटरेस्ट ऑफ होल मणिपुर मोइना यंग मतमदा मणिपुर खुंदा मिनि फ्रुप खुदिंग मक्से सिगी इंटरेस्ट सोक्तना मथौकति कोइ तौबिब ताइबको अदुना लैदि फिल्म सिम तांग दै कोइ कछु am kana haining de ojamang cha koi kupna yengba tai kupna yeng khana batai ko kupna yengba tai ko khana batai aduna gal muiba na chahi sangrab chahi humfuma thoi ki matungda magi pokna pham lamdam ma ji meitai manipur masani मणिपुर तंखुन मचानी नगा मचानी उखुल पोकपनी सोदान पोकपनी हेबसिम मदे खोई काबु यार द पोट मनी को फना अमेरिका सिटीजन ओंदना अमेरिका के सिटीजन ओंदना अमेरिका दा बोर्न द चाउदना अमेरिका सिटीजन ओंदना लेग्रेन हाइर भावबुदा एन ऑफ लाइफ हिस्ट्री मन रिपोर्ट तंदे के दौरे हिस्ट्री दि मांगबु यारोय बको हिस्ट्री थुगाय बु यारोय हिस्ट्री सनन बु यारोय अंकल मुइबा एनेशन आइएम की चीफ ऑफ द कदारे ऑफिसर ऑफिस ओइ बिदिबा एखोगी लीडर ओइ बिदिबा दु अंकल मुइबा से माजे क्राइ पोकपनो है मतलब उखुल की सुंदान पोकपने है बसमदी हिस्ट्री द कछु मांगबु यार द पोट मने बको माजे नागालैंड पोकपनी दिमापुर द पोकपने है यार रोइदना ओजामक चको अदुना मणिपुर द पोक मचामना मणिपुर द पोकखिबा मचामना मणिपुर द चाउखि मचामना मणिपुर मचामना मणिपुर थुगाइना होना हाबदुमदी एखोइ तौबिगनो हापतुनेबको अदुना तौनी हाबना चदे क्राइजने पोतो ओजामंगचा होगिबा एखोइ पेनदबा वरि मयाम मदुदि एखोइ काउबुदि याखिरो एनेशन आइएम गी ओइना एखोइ थंखांग नाइना थोनगा थोदों मयाम थोखिबसिंदो एखोइ मणिपुर की लेबा चिंगी डिस्ट्रिक्ट सिंग दा यामना चिंगी डिस्ट्रिक्ट सिंग दा थोनदबा थोदों थोखिबा मयाम ओदगी मिना उबा खंगबा से खुदमोइना को थोखिबा इश्यूज मयाम सिनुमदि एखोइ तंगाइ फदना मदु हंगला एखोइ रिकॉल तोरगा मदु येंदबदि यारोयबको मरमदि मदुदि लरखिबा स्टेप तौगिबा खोंखांग मयाम दुना अमुक मखाताना करी स्टेप लरपो याय अमुक मखाताना कैदरपो यागे हाबजिमदि एखोइ कुबरि यिंगदबम चंगिबा जमंगचको दुना एखोइ याम हेन उसनमे वासनते को याम हेन उसनमे वासनते उसनदबा यादबा पोटखरा उसनदबा यादा पोटखरा एखोइ लैरिबको ममांगे होगिबा एखोइ पास हिस्ट्री दे एखोइना मदुगी ओइबा हिस्ट्री मखोइ रिकॉल तोरगा मतुंगदा एनेशियन आइएम ना स्टिल हजिबाबुदा एनेशियन आइएम ना मणिपुर की लेरिबा एरिया खरदा ऑपरेट तौर मतुंगदा कैदौरिगे हाबसिम एखोइ कुबरि यंगम चंग हेतारे प्रमाणिको अदुना सुम मयाम जी एखोइ याम कुपना मतंग मतम चाबदे एखोइ फजना एखोइ नैनमम चंगी अदुना हजि खुन हाइजनिंगिसि अंकल मुइबाना तकाय फतन एखोइ मागी पोन फलमदमदा लाकुदुदि एखोइ वामली वेलकम तौजरी को देनमना मणिपुर पोकु मचानी मणिपुर की इंडिजिनस पीपल अमनी को तकाय फतन एखोइ मणिपुर की ओइबा दुगुम्बा याम हिस्टोरिकल ओइबा ngसागी मफमजे मणिपुर की हिस्ट्री चाहि लिसांग छिरा चाहि लिसिंग मरी मंगाई पुवारी लै हाइरिबा इनिंथौ कयाना पारा लाकपा
then manipur da chawji ba dugum mamiyo yamana manipur gi lady ba pun musaktam se kaidana hona matam da uncle mubagi yam chawbar role lay thodang lobiu ko manipur kaidana honan biu ko manipur si mang da chakopala minam da puno hona matam da akoi achong thodang lobi ram ha hamje ai swaina I thamjaki